ngasi mayamna Japan gi education system je khwaidagi pamnaba yamna unique oibe education system ama moida lei Pitribi atopa akhoi education system ji ga moiga tonghanba manadaba mong ama khak hargade aharmada moigi education gi pandam je economic stability lehenba aduga angang jingda khoigi mokhoi gi hana leijiramba mokhoi gi cultural identities ningthina nga ga chatpaji moigi education system gi maruoiba ideology ne aduna moigi maruoina mokhoi gi khenaba je number 1 character before academic knowledge hai makhoi di sahi tara sudri phawba angang je exam amata pide ahan bada moida tammi je kamaina mingonda respect aduga manner discipline je kamaina utkani haibajima moi ahan bada moida tambire aduga moigi anganba early school age haitar sigi matam je moida piba mokhoi gi lari khutam je kamaina no hai kanda mingonda respect piba aduga mingonda kamaina generosity minungsi utpa masi jina hana moigi school ki ahan ba stage ki para oi masida natana mokhoi masa masa je kamaina take care logadage adagi atopa mi singbu karamna mateng pangadage amadi sasan singbu karama mongda mokhoi bu nungsi bigadage haiba singse masiju yam maru oiba mane aduga ani subadana character is the foundation of learning hai karigumba angang amada maje ningthina magi character je build tawgiba taragadi mana tamakadoriba ano noba idea knowledge mayam je yam efficient oiba mongda mayam laina thengnaba ngamgani haina makhoina thaje masida natana ojajing na pirakpa polum amadi magi whole education system da hengwai mana thengna kada mayam yamna laina thengnaba ngamgani haina makhoina believe tawe aduga ahum suba khena baharagadi Japan gi school award je Pitribi da laibi school khodimaktagi moina khwaidagi matam sangba hele akhoi ayuktagi school kabajina pung 9 makai swaidagi school kabajina horen pung nungdang wairam gi pung ahum phaw moi school award oi aduga even akhoi summer vacation gumba piba matam da ju moina khwaidagi hena matam sangba khudam moina moije week manga suti pi hariba matam jida moigi yumda tawgodaba akhoi homework home assignment haitare yumda tawgodaba not only akhoi gi school da purak nabagi wakhak nataba akhoi gi national sports ka mari leina boy bi ai natragana culture tradition ga mari leina ba thabak singja moida homework oina masipi aduga manga suba khena bana kaino hai kanda Japan da di school bus thamde ahan bada angang jing public kindergartens kumbada mama sing na angang jing je school thille aduju second da loina mak aya mana thingane aduga laiba public elementary school OBI junior high school OBI satra jing je loina khongna chatkane maramdi moigi school jam nakna lei aduna maram oiraga moi je aya mana loina mak school je khongna chatpa second na chatpa tawe aduga taruk suba atopa school jing atopa country jing na Japan dagi khwaidagi tamjaba yaba khenaba mana kaino hai ganda Japan da di moigi school gi amar kai sengdoknaba tongana mi thamde moidi angang jing masa na loina mak tawjagani masina moida kari phawhan ge hai matamda masagi mathau masana tawjabagi wakhalon du ba moidi am chawna masida pire masini Japan amadi atopa country jinga maruine education system da khenaba haragadi hariba sing asi oidoine